ngasi gi oina lupa lising aniga samri tonge si lising aniga samri habse haibe yadri tong habe yadri maram di mase positional source tradal gi CE lek ne ko ada PE gi lek ama ngarang lupa lising manga ga satret mangone ado ngarang lising manga ga satret mangen ai haide lising ama khak mangen haiden atopa trade ama gi ona masi kari maram ni hai tar gadi ngarang lising manga ga satret mangi duga ngasi gi lising ani ga samri tong jiga si pullaga trade am oiga daw adu ta ding rang mangdo ngasi tong si ga ani pullaga di lising ahum ga sohum gi me mange ngasi pare ko mang ba tong ba hai bisidi keno ni sidi koi gi part of game ni trading de ai sum tong lei gi ya ponte ai nai jai du ni han na ai gi trading system sing je pulap punsin ma matam da win rate ni nearly 50% high high lei adu duna mayam mang mo mayam yaw kani ko pare ngasi je kenoma ta ke trading psychology gi part amoina habadi comment the trading psychology gi matang toi toi hang ni ko ada khoi ga problem ama khak lei ko khoi trader khoi sida sigi problem se option buyer da toi na thoi option seller da su thoi ko option seller da stop loss tham ma oi intraday sani si su loi thoi ko mase kamai to ge ka sida masigi problem se sab manana lagaw thaba mi je sida sum tho lai ra pone ko sibu kariyana khangne kanda gamblers fallacy hara khangne ai mama gi video amda explain to grabani adugo ngasi di stop loss ki matang da example pi daga taroke hoba haibadi smaila haina bale hoba khara gu mi khara stop loss thamunu kana de haibam stop loss na maram oiraga ai paisa manghalle haibam ka haina bam kale adugi matang ni ada stop loss thambase mi jina pangki da ki ba haitare ado si kari maram gi no haibadu mai harake hanak ki trade tane habadi numinini humni sida ai trade ani kha kamai tawe kan sida stop loss se sat yairam medra yairam maga kutakta handara baita paisa se manga mena handara ga ai target to the yo smaina ani rak thoi sumba pochi ju marama ga thoi ko adugi trade to ma sida leire ko mase ngarang oyongani aina entry je side tawbani option buying da ko PE da ado aina ji ulisina spot ki bank nifty gi index ki chart ni ko ado hape charak na side zum ulage ada aina kero tawise PE buy tawise sai price how area sida ne ko aduga stop loss se side tham bai ta sima pa sida ko sai ba pa hai ba se aina kanu dani ko thami se option gi chart ne thami se adu chart to ularoge sida sum ulage ko ado kamai tawge kan sida market se kuma meng ha ko me adu ga mu ka khat ure ko ai stop loss jai da vida amu haidagre ga kamai tawge kan sigi candle sida stop loss se takong yairam me atang mani ko stop loss se tak yer ga market se jar haitagre adu ga mu ai gi target to di yorum me target se sa sum lai re ai gi target to di yorum me ade yone ada aina khalam di wakhan dio adu ta ga di sumba matang sida trader sing sida thamoi sak pa hai tare ko aina stop loss to kitang inkhat charam ga di pha ga doine na khan mong ko lay aina stop loss to kitang inkhat ga thamu dam duna maram oira ga ai paisa mang mani na kitang inkhalam ba da ai lupa lising ani tong dune hum tong dune manga tong dune na khan nei gyan da bra sigi sem thodok se ngasi khatana te thois ai mamang ga myam thokre ko aduga yam thangna na nahan kari nominal di kawre ko option buying to ga mada ai gi strategy am lai systematic strategy hai tare ko tha amada tara mutang thamba adugi system adu mapa adu de ai direct kawre ko siga chamana na call buy de ne adu duna stop loss mapa tak e ma han tharaga edo ai pesa manga me to budo ai gi target di ayo gre smaina ani rak thoye ada akhoi ge brain sida kamai tawge kana khoi trading psychology ma ta ne ka ta ka du ja khoi da mechanism am lai akhoi je kari gumba awa ba tarak ka daw dagi akhoi je shape taw na bai na mechanism am ka lai hai ba di kamai tawge ka sida ko si ma tam ai kano gi khoi gi miyo be wakhal ji gi ma tang da ai kano dang explain tar ke khoi da mai ha ba po se aina angang oi ri da mai je khangdri ngai da mai je pairam be ai ko da mai je pai ba dagi mai po e ko once poking matam da ai brain sida mai si po si di pai ba ya de na hai ba ma signal am khak lai gi adagi natraga
mây je pai ko ai puen adraga hai di mai do mathang amuk la ko matam da kaw gi dena amuk amuk pasil ai la sure poi ani apu pu matam di kamai to kan ai gi brain si dena sumba poche sigi hai tare mai tam oi daga na si mai sa pui sigi mong smaim to ba poche pai be ya da ba pot ne na ai hoi brain si da hapsen bi ram adu duna maram oi daga hum lak su matam di mai je thengna matam da theng mai mara ta sang matam ai du mai je pai ro sisina maram oi daga ke do ba mai pok ko de ai je sep to du ne suma mechanism ko yauri ko sigi mechanism je survivorship koina survive tong no hona bada ko evolution gi matung ina adu gi matik kanai sugumba system me am je lai bi damak tane ko ngasi hinis aduna ne kanam ta electric wire naked wire je kanam paina dri je si kai gino kan si pai ra gati mai pokani haba natraga mai singani haba makha akoi gi brain ji da masana wire to lai ko do hai ba poche sugumba makha akoi sibu habadi awaba tarakpadagi kannaba mechanism che the trading to basida karamaina effect kaidi negative side ta kamaina la ke kan sida smai to ko mamang da hai tai ko aina stop loss niti niom chumna thammine niom chumna thamjai ne thammini ko adubu kamai to kan ai gi stop loss to hit to raga amu ai gi target ma pa di yoksile adu kan ai ngunda chak pong le aina stop loss kitang ye khalam hadi na khanjam adu hauna bade da kai khando ye khala se ko habedi masi ka sukai de da mu to bune khala adu mathang trade tam hoji ki dumaina ai ge stop loss ma pa di yauram ma ai ge stop loss ye ma ga mu market se kumthara ga ai ge target ma pa di yauram khala se adu tara ga di hai ba pattern do anirak sure repeat to re adu ka da अखोई मियोबगी माइंड सिदा करी थोरके काना ngasai mai ahan ba paire ko adu ani su paire mo da hom lok su budagi mai ha ba poche khutna paiba yada ba pone ha bagi adumbagi khoi gi survive to no ba dugi mechanism do same mechanism do khoi trader ai khoi da amu hai di filter kane masana hai tare ko si psychology gi ni ko aduna maram oiga khoi da manung dagi brain wash se kamai to gi kan sida ai gi stop loss se thammiba niyom se soire na la kane gyan tare ko ai gi stop loss thammiba system gi ai gi niyom se soiba na maram oiraga ai paisa mangan bane na la kane adu duna maram oiraga ai gi trading system am lairaga stop loss thamjai ne ko adu duna maram oiraga trading system duna sida thammo haiba stop loss to sidok sijin to kane gyan tare ko aduna mathang dadi kamai to kan sida stop loss se khara launa thamge na thamno bona kane gyan tare ko ado stop loss hana gi magi trading system gi matung ina niyom chumna thamam bodo ado sidok sin to ni sumaina maram oiraga ai khoina sigi problem si yam twin thu em adu ga amuk kamai to gi kan sina traga su ko hai ba trading system je stop loss yam na yaigal le haraga to khiba sumba sem to wale si se kai ko ge kan ga gamblers fallacy hara su khangai gamblers fallacy habadi kai no ga sida ko gamblers fallacy is hindsight bias हमने cognitive bias to the hindsight bias animal bias मैम लाइ survivorship bias को तुम्हारे मैम लाइ देना तो the hindsight bias मखलम ने hindsight bias है बदी ममांग द थोक की बत थौदोक सिंह से सिगे पैटर्न जिंजी ये है क्या ने तुम दसु असी और पई आये ने बाप न सारा को predict तो बस सिचुबो hindsight bias का वो ko karigo matam da haiba bias yam thina kana ba matam yawi haibadi kai gino kana mamang da maina ani rak pokre gyan ta bra da maina ani rak pokhe bidagi ahum rak su matam sida mai haba se threat ni na ai gi pok se le aduna maram oira ga aina mai do pa handa me asi yam thina kana han ge ko na survive to matam ko adu duna ne building de karam ta chongtha dri je tai na te building de chongtha ba mi sing ji lo si me theng na gre building de chongtha ga mi si gre society ta gre habagi मैम पाव मैम तारे बिल्डिंग चोंथब यादेना बिल्डिंग एक चोंथ तारदी आई सिगने है कोकम ले अफब पोने को अखोई ट्रेडिंग कमाई तौर काना ममांग थोखिब इवेंट मैम से नैनरगा कईदौबा तुंगदसु सुमाइना थोरकनी कायना अखोइना अमक सागत पाई तारे हाबदी ममांग दा आइना स्टॉप लॉस से सुमाइना थम्मुबसिना मरम ओइरगा आइगे स्टॉप लॉस हिट तौरगा आई टारगेट तौं चखिबने अदो अमा खतना ते अनिरा अहुम लो दुमाइन तौरपने अदुना मरम ओइरगा आइगे सिस्टम जे सोइरा माले ना खलक
ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯦ ꯑꯩꯅ ꯊꯝꯃꯤꯕ ꯁ꯭ꯇꯣꯞ ꯂꯣꯁ ꯈꯨꯊꯝꯁꯦ ꯑꯁꯤꯁꯦ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯠ ꯑꯣꯏꯅ ꯎꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯩ ꯄꯣꯛꯈꯤꯕꯗꯣ ꯑꯅꯤꯔꯛ ꯄꯣꯛꯈꯤꯕꯗ ꯃꯩꯁꯦ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯠ ꯑꯣꯏꯅ ꯎꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝ ꯑꯩꯒꯤ ꯊꯝꯃꯤꯕ ꯁ꯭ꯇꯣꯞ ꯂꯣꯁꯀꯤ ꯅꯤꯌꯣꯝꯁꯦ ꯑꯁꯤ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯠ ꯑꯣꯏꯅ ꯎꯅꯦꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯇ꯭ꯔꯦꯗꯔꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯤꯁꯤꯕꯨ ꯀꯩ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏ ꯀꯥꯟꯁꯤꯗ ꯒꯦꯝꯕ꯭ꯂꯔꯁ ꯐꯦꯂꯥꯁꯤ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯒꯦꯝꯕ꯭ꯂꯔꯁ ꯐꯦꯂꯥꯁꯤꯁꯦ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯊꯣꯛꯑ ꯂꯩꯔꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯑꯩ ꯃꯃꯥꯡꯗ ꯁꯦꯝ ꯍꯥꯏꯕꯗꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯍꯤꯠ ꯇꯧꯔꯒ ꯑꯩ ꯇꯥꯔꯒꯦꯠ ꯑꯅꯤꯔꯛ ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯑꯍꯨꯝꯂꯛ ꯃꯩꯔꯛ ꯁꯨꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯦ ꯃꯃꯥꯡꯗ ꯑꯅꯤꯔꯛ ꯁꯨꯔꯦꯅ ꯍꯤꯠ ꯇꯧꯈꯤꯕꯁꯦ ꯍꯌꯦꯡꯁꯨ ꯑꯩꯗꯤ ꯁꯨꯝ ꯇꯧꯅꯦꯕ ꯍꯤꯠ ꯇꯧꯅꯤꯡꯒꯦꯔꯥ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯒꯦꯔꯥ ꯑꯩꯗꯤ ꯁꯨꯝ ꯇꯧꯅꯦꯕ ꯁꯤꯒꯤ ꯃꯥꯏꯟꯁꯦ ꯁꯤꯗ ꯂꯩꯒꯗꯧꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯅ ꯁꯤ ꯈꯜꯂꯤꯁꯤꯅ ꯑꯇꯩꯒꯤ ꯅꯠꯇꯦꯕꯀꯣ ꯑꯩꯗꯤ ꯒꯦꯝꯕ꯭ꯂꯔꯁ ꯐꯦꯂꯥꯁꯤꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯈꯪꯕꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯀꯩꯅꯣ ꯇꯥꯛꯆꯔꯛꯀꯦꯕꯀꯣ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯒ꯭ꯔꯤꯞ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣल ꯇꯧꯅꯤ ꯐꯤꯌꯔ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣल ꯇꯧꯅꯤꯅ ꯁꯤꯔꯤꯁ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯉꯁꯤꯁꯤꯅ ꯆꯨꯝꯅꯒꯤ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯊꯥꯒꯠꯄꯒꯤ ꯚꯤꯗꯤꯑꯣ ꯁꯤꯔꯤꯁꯇ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯈꯤꯇꯪ ꯑꯩ ꯍꯥꯏꯖꯕꯅꯤ ꯇꯨꯡ ꯀꯣꯟꯅꯕꯨꯗꯤ ꯂꯥꯛꯈꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯦ ꯑꯍꯥꯟꯕ ꯅꯝꯕꯔ 1 ꯁ꯭ꯇꯦꯞꯇ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯦ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯣ ꯐꯖꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯗꯁꯤꯗ ꯔꯤꯛꯁ ꯀꯌꯥꯝ ꯂꯧꯏ ꯑꯗꯨꯒ ꯕꯦꯛ ꯇꯦꯁ ꯇꯧꯊꯣꯛꯑꯒ ꯋꯤꯟ ꯔꯦꯠ ꯀꯌꯥꯝ ꯂꯩ ꯍꯥꯏꯕꯁꯤꯃ ꯈꯪꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯅꯤꯁꯨꯕꯗ ꯇ꯭ꯔꯦꯗ ꯇꯧꯕꯒꯤ ꯅꯦꯆꯔ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯅꯤ ꯀꯔꯝꯕ ꯅꯦꯆꯔꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯅꯦꯆꯔ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯍꯥꯏꯕꯁꯤꯗꯗꯤ ꯑꯦꯅꯤꯊꯤꯡ ꯀꯦꯟ ꯕꯤ ꯍꯦꯄꯟ ꯁꯤꯁꯤꯃ ꯈꯪꯒꯗꯧꯕ ꯑꯦꯅꯤꯊꯤꯡ ꯀꯦꯟ ꯕꯤ ꯍꯦꯄꯟ ꯍꯥꯏꯕꯁꯤꯗ ꯉꯁꯤ ꯄꯩꯁꯥ ꯇꯣꯡꯕ ꯌꯥꯏ ꯀꯣ ꯁꯤꯁꯨ ꯆꯥꯟꯁ ꯑꯃꯅꯦꯕ ꯍꯌꯦꯡꯁꯨ ꯃꯥꯡꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯇꯣꯡꯕ ꯌꯥꯏ ꯀꯣ ꯑꯗꯩ ꯄꯔꯦꯡ ꯁꯥꯅ ꯅꯨꯃꯤꯠ 4ꯅꯤꯃꯨꯛ ꯇꯣꯡꯕ ꯌꯥꯏ ꯑꯩ ꯊꯥꯒꯠꯂꯤꯗꯅ ꯃꯃꯥꯡꯗ ꯅꯨꯃꯤꯠ 5ꯅꯤꯔ 4ꯅꯤꯗ ꯄꯔꯦꯡ ꯁꯥꯅ 3,000 ꯇꯣꯡꯕ 2 ꯇꯣꯡꯕ 4 ꯇꯣꯡꯕ ꯃꯌꯥꯝ ꯊꯥꯒꯠꯂꯤꯗꯅ ꯑꯗꯒꯤ ꯁꯤꯁꯨ ꯃꯈꯥ ꯁꯥꯅ ꯁꯨꯝ ꯇꯣꯡꯉ ꯑꯗꯨꯝ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯉꯝꯗꯦꯕ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯃꯇꯝꯗꯗꯤ ꯀꯣ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯇ꯭ꯔꯦꯗꯁꯦ ꯁꯤꯗꯩꯁꯤꯗ ꯁ꯭ꯇꯣꯞ ꯂꯣꯁ ꯌꯥꯏꯈꯤꯕ ꯌꯥꯏ ꯍꯥꯏꯕ ꯉꯝꯗꯦꯕ ꯇꯥꯔꯒꯦꯠ ꯌꯥꯏꯈꯤꯕ ꯌꯥꯏ ꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯉꯝꯕ ꯅꯠꯇꯦꯕꯀꯣ ꯍꯥꯏꯕꯗꯤ 100% ꯅꯠꯇꯦꯕ ꯑꯩꯅ ꯇꯧꯔꯤꯕ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒꯤ ꯋꯥꯔꯀꯤꯡꯁꯦ ꯑꯗꯨꯒ ꯑꯃꯒ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯕ ꯁꯤꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯨ ꯂꯩꯌꯦꯕ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯤ ꯌꯩꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇ ꯑꯃꯨꯛ ꯆꯪꯉꯛꯄꯁꯨ ꯌꯥꯏ ꯑꯁꯤꯁꯨ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯑꯃꯅꯦꯕ ꯁꯤꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯀꯣ ꯑꯩꯈꯣꯏꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯅꯦꯕ ꯇ꯭ꯔꯦꯗꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯊꯦꯡꯅ ꯂꯩꯔ ꯄꯣꯠꯅꯦꯀꯣ ꯁꯤ ꯂꯣꯏ ꯊꯦꯡꯅꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯦꯁꯇꯅ ꯑꯃꯨꯛ ꯑꯩꯒꯤ ꯇꯥꯔꯒꯦꯠꯁꯤ ꯌꯧꯔꯝꯗꯥꯏꯗ ꯀꯣ ꯃꯥꯔꯀꯦꯠꯁꯦ ꯃꯃꯥꯏ ꯂꯩꯔꯒ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯑꯃꯨꯛ ꯍꯤꯠ ꯇꯧꯕ ꯌꯥꯏ ꯑꯁꯤꯁꯨ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯆꯥꯟꯁ ꯑꯃꯅꯦꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ ꯍꯩꯁꯤꯡꯅ ꯑꯦꯅꯤ ꯁꯣꯐꯋꯦꯌꯔ ꯁꯤꯖꯤꯟꯅꯒꯦꯔꯥ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁ ꯇꯧꯒꯦꯔꯥ ꯐꯅꯌꯥꯝ ꯀꯛꯅꯕ ꯍꯣꯠꯅ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯁꯨꯝ ꯊꯣꯛꯀꯅꯦꯕ ꯅꯣꯡꯃ ꯅꯠꯇ ꯅꯣꯡꯃꯗꯤ ꯁꯨꯝ ꯊꯣꯛꯀꯅꯦꯕ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯀꯗꯧꯕ ꯂꯩꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯀꯗꯧꯕ ꯂꯩꯔꯕ ꯄꯣꯠ ꯑꯃ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯔꯛꯄꯅꯦꯕ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯤꯗ ꯇꯧꯕꯇꯕꯨ ꯑꯩꯅ ꯕꯦꯛ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯒꯤꯗꯃꯛꯇ ꯑꯦꯖ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯁꯦ ꯁꯨꯝ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯇꯣꯡꯒꯗꯧꯕ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯑꯣꯏꯌꯦꯕ ꯑꯁꯤ ꯑꯩꯅ ꯕꯦꯛ ꯇꯦꯁ ꯇꯧꯊꯣꯛꯑ ꯈꯪꯉꯦ ꯑꯩꯗꯤ ꯇ꯭ꯔꯦꯗꯤꯡ ꯑꯩꯅ ꯇꯧꯔꯤꯕ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯤꯡꯁꯦ ꯄꯨꯔꯥ ꯕꯦꯛ ꯇꯦꯁ ꯐꯖꯅ ꯇꯧꯊꯣꯛ ꯑꯍꯤꯡ ꯇꯨꯝꯗꯉꯩ ꯇꯧꯊꯣꯛꯄꯅꯦ ꯈꯪꯗꯦ ꯐꯖꯅ ꯁꯣꯂꯤꯗꯇꯅꯦ ꯕꯦꯛ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯋꯤꯟ ꯔꯦꯠ ꯀꯌꯥꯝ ꯂꯩ ꯋꯤꯅꯤꯡ ꯁ꯭ꯇ꯭ꯔꯤꯛ ꯀꯌꯥꯝ ꯂꯩꯅꯤ ꯂꯨꯖꯤꯡ ꯁ꯭ꯇ꯭ꯔꯤꯛ ꯀꯌꯥꯝ ꯂꯩꯅꯤ ꯑꯩꯅ ꯔꯤꯛꯁ ꯑꯁꯨꯛ ꯊꯥꯗꯔꯒꯗꯤ ꯌꯥꯒꯗ꯭ꯔꯥ 1% ꯊꯥꯗꯔꯒꯅꯤ ꯌꯥꯒꯗ꯭ꯔꯥ 1.5% ꯊꯥꯗꯔꯒꯅꯤ ꯌꯥꯒꯗ꯭ꯔꯥ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯅꯦꯝꯕꯅ 0.5 ꯊꯥꯗꯒꯦꯅ ꯑꯗꯨꯒꯤ ꯑꯩꯅ ꯁꯤꯁꯇꯦꯝ ꯑꯃ ꯐꯖꯅ ꯁꯦꯝꯖꯔꯒ ꯂꯩꯈ꯭ꯔꯕ ꯄꯣꯠꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯁꯤ ꯐꯅꯌꯥꯝ ꯂꯩꯖ ꯇꯥꯔꯒꯁꯨ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯆꯥꯟꯁꯁꯤꯗꯤ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯇꯣ ꯌꯩꯔꯝꯃꯒ ꯑꯃꯨꯛ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇ ꯑꯃꯨꯛ ꯌꯧꯔꯛꯄꯁꯨ ꯌꯥꯏꯑꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯣ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯂꯛꯄꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯃꯥꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯄ ꯌꯥꯕ ꯄꯣꯠꯅꯦ ꯑꯗꯨ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯆꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯄꯩꯁꯥ ꯃꯥꯡꯖꯕꯅꯦ ꯀꯣ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯊꯣꯔꯛꯑꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯤꯁꯇꯦꯝꯗꯣ ꯑꯩ ꯂꯪꯊꯣꯛꯑꯝꯃꯒ ꯀꯩꯁꯨ ꯇꯣꯛꯑꯦ
ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯥꯏꯟꯁꯦꯠꯁꯤꯗ ꯁꯨꯃꯥꯏꯅ ꯈꯛ ꯂꯩꯕꯤꯌꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯅꯦꯝꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯁꯤꯗ ꯊꯪꯅ ꯑꯅꯤꯔꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯦ ꯋꯥꯁ ꯇꯧꯈꯤꯅꯦꯕ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯈꯤꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯒꯦꯝꯕꯂꯔꯁ ꯐꯦꯂꯥꯁꯤ ꯑꯃ ꯐꯣꯝ ꯇꯧꯔꯛꯀꯅꯦꯕ ꯒꯦꯝꯕꯂꯔꯁ ꯐꯦꯂꯥꯁꯤ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯌꯦꯡꯉꯒ ꯃꯇꯨꯡꯗꯁꯨ ꯊꯣꯔꯛꯀꯅꯦꯅ ꯑꯩꯈꯣꯏꯅ ꯏꯂꯨꯖꯟ ꯑꯃ ꯊꯣꯔꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯔꯛ ꯁ꯭ꯇꯣꯞ ꯂꯣꯁꯁꯨ ꯍꯤꯠ ꯇꯧꯈ꯭रे ꯑꯗꯨꯒ ꯃꯥꯔꯀꯦꯠꯇꯣ ꯍꯥꯏꯊꯔꯛꯑꯦ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇ ꯑꯃꯨꯛ ꯌꯧꯔꯦ ꯍꯥꯏꯊꯔꯛꯑꯦ ꯍꯥꯏꯕꯗꯤ ꯄꯤ ꯇꯧꯕꯩꯅꯤꯀꯣ ꯍꯥꯏꯊꯔꯒꯗꯤ ꯑꯩ ꯇꯣꯡꯗꯣꯏꯅꯤꯅ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯇꯣ ꯍꯤꯠ ꯇꯧꯔꯒ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯣ ꯑꯃꯨꯛ ꯌꯧꯔꯦ ꯊꯧꯗꯣꯛꯁꯦ ꯑꯅꯤꯔꯛ ꯊꯣꯛꯈ꯭रेꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯈꯨꯊꯝꯁꯤ ꯁꯣꯏꯔꯦꯅ ꯏꯂꯨꯖꯟ ꯑꯃꯈꯛ ꯂꯥꯛꯄꯁꯦ ꯁꯤꯁꯤꯕꯨ ꯒꯦꯝꯕꯂꯔꯁ ꯐꯦꯂꯥꯁꯤ ꯀꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯏꯂꯨꯖꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯁꯤꯁꯇꯦꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯃꯣ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯕꯒꯤ ꯁꯤꯁꯇꯦꯝꯗꯨ ꯑꯃ ꯊꯨꯒꯥꯏꯔꯦꯕ ꯀꯣ ꯑꯦꯅꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯗ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯕꯒꯤ ꯅꯤꯌꯣꯝ ꯊꯨꯒꯥꯏꯕ ꯍꯥꯏꯁꯦ ꯁꯤꯁꯇꯦꯝꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯔꯗꯧꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯑꯁꯣꯏꯕ ꯑꯃꯈꯛ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯦꯅꯤ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯂꯩꯔꯦꯅ ꯈꯜꯂꯣꯅꯦ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯗ ꯑꯀꯤꯕ ꯍꯥꯏꯕ ꯑꯃꯒ ꯑꯗꯒꯤ ꯒ꯭ꯔꯤꯗꯤ ꯑꯣꯏꯕ ꯍꯥꯏꯕ ꯑꯃꯒꯁꯨ ꯂꯩꯔꯤꯗꯅ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯤꯔꯤꯁ ꯑꯃ ꯊꯥꯒꯠꯂꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯝ ꯑꯃꯗ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯤꯔꯤꯁꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯍꯥꯏꯖꯩꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯁꯤꯁꯇꯦꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯇꯧꯔꯤꯕ ꯁꯤꯁꯇꯦꯝꯗꯨꯗ ꯋꯥꯛ ꯇꯧꯔꯛꯇꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯤꯁꯇꯦꯝꯗꯣ ꯌꯥꯗ꯭ꯔꯦꯅ ꯂꯪꯊꯣꯛꯄꯒꯤ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯗꯨꯃ ꯇꯣꯛꯄꯤꯔꯣ ꯑꯗꯨ ꯂꯩꯔꯤ ꯐꯥꯎꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯣ ꯐꯅꯌꯥꯝ ꯋꯥꯛ ꯇꯧꯗ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯕꯦꯛ ꯇꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯛ ꯇꯦꯁꯇꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯔ ꯅꯪꯒꯤ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯅꯪꯅ ꯇꯧꯔꯤꯕ ꯁꯤꯁꯇꯦꯝꯗꯣ ꯂꯣꯡ ꯇꯥꯝꯗ ꯄꯩꯁꯥ ꯄꯤꯒꯗꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁꯨꯝ ꯇꯧꯁꯤꯜꯂꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯣ ꯐꯖꯅ ꯋꯥꯛ ꯇꯧꯔꯛꯇ ꯇꯥꯔꯒꯗꯤ ꯅꯪꯅ ꯔꯤꯛꯁꯇꯣ ꯅꯤꯌꯔꯂꯤ 1.5% ꯂꯧꯔꯝꯃꯦꯅ ꯈꯜꯂꯣꯅꯦ ꯇ꯭ꯔꯦꯠꯇꯤ ꯁꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯔꯤꯛꯁꯇꯣ ꯈꯤꯇꯪ ꯍꯟꯊꯕꯤꯌꯣ 0.5%ꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯇꯧꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯤꯒꯅꯣ ꯅꯪꯒꯤ ꯁꯤꯁꯇꯦꯝꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗ ꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯀꯩꯅꯣ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯁꯦ ꯆꯨꯁ ꯇꯧꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯣ ꯇꯧꯔꯤꯅꯦꯅ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯗꯕ ꯑꯩꯅꯗꯤ ꯆꯨꯝꯃꯦ ꯀꯥꯏꯅ ꯈꯟꯖꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯝ ꯑꯗꯨ ꯇꯣꯏꯅ ꯇꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥ ꯃꯥꯡꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅ ꯑꯩꯒꯤꯗꯗꯤ ꯕꯦꯛ ꯇꯦꯁ ꯂꯣꯏ ꯇꯧꯊꯣꯛꯏ ꯕꯦꯛ ꯇꯦꯁ ꯇꯧꯔꯒ ꯌꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥ ꯇꯣꯡꯕ ꯃꯥꯡꯕꯁꯦ ꯑꯩꯗꯤ ꯊꯥꯒꯠꯂꯒꯦꯅ ꯈꯜꯂꯦꯀꯣ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯒꯠꯀꯗꯧꯅꯣꯗꯤ ꯈꯪꯗꯦ ꯊꯕꯛ ꯆꯤꯜꯂꯛꯑꯗꯤ ꯇꯧꯒꯗꯧꯕ ꯑꯩ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯀꯦꯅꯗꯤ ꯈꯜꯂꯦ ꯑꯗꯨꯅ ꯑꯩ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯃꯥꯡꯕ ꯃꯌꯥꯝ ꯌꯥꯎꯔꯛꯀꯅꯦꯕ ꯑꯗ ꯁꯤ ꯅꯨꯄꯥꯁꯦ ꯄꯩꯁꯥ ꯇꯣꯏ ꯃꯥꯡꯉꯦ ꯃꯁꯤ ꯑꯣꯏꯗ꯭ꯔꯦ ꯀꯥꯏꯅꯒꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯈꯟꯕꯤꯅꯨ ꯍꯥꯏꯕꯗꯤ ꯃꯥꯡꯕ ꯍꯥꯏꯕꯁꯦ ꯄꯥꯔꯠ ꯑꯣꯐ ꯒꯦꯝꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯅꯤꯡꯉꯤꯁꯤꯗꯤ ꯑꯇꯩ ꯅꯠꯇꯦ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯇꯁꯦꯡꯅ ꯀꯃꯥꯏꯅ ꯇꯧꯅꯒꯦꯗꯣ ꯈꯤꯇꯪ ꯎꯠꯅꯤꯡꯕꯅꯦ ꯃꯌꯥꯝꯗ ꯀꯣ ꯑꯗꯣ ꯄꯪꯍꯥꯏ ꯍꯥꯏꯅꯩꯌꯦꯕ ꯑꯩ ꯂꯨꯄꯥ ꯂꯥꯛ ꯑꯁꯨꯛ ꯇꯣꯡꯉꯦ ꯑꯁꯤ ꯇꯣꯡꯉꯦ ꯑꯁꯤ ꯇꯣꯡꯉꯦ ꯀꯃꯥꯏꯅ ꯇꯣꯡꯉꯤꯅꯣ ꯑꯁꯤ ꯌꯥꯗꯦ ꯑꯗꯨꯗ ꯌꯥꯗꯦꯕ ꯑꯩ ꯂꯨꯄꯥ ꯂꯥꯛ ꯑꯁꯨꯛ ꯇꯣꯡꯉꯦ 5,000 ꯇꯣꯡꯉꯦ 10 ꯇꯣꯡꯉꯦ ꯍꯥꯏꯕꯗ ꯂꯩꯇꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯅ ꯄꯩꯁꯥꯗꯣ ꯇꯣꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯔꯤꯛꯁ ꯀꯌꯥꯝ ꯂꯧꯋꯦ ꯍꯥꯏꯕꯁꯤꯅꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯍꯥꯏꯕꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯗ ꯂꯣꯏ ꯆꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗꯤ ꯂꯛꯖꯔꯤꯗ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯀꯥꯔ ꯂꯩꯕ ꯈꯣꯠꯄ ꯑꯗꯨ ꯂꯣꯏ ꯆꯠꯂꯦꯕ ꯑꯗꯣ ꯃꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯅ ꯊꯧꯔꯤꯕ ꯀꯥꯔꯗꯣ ꯊꯧꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯊꯧꯔꯛꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦꯕ ꯁꯤ ꯑꯁꯣꯏꯕꯅꯦꯕ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯁꯤꯗ ꯇ꯭ꯔꯦꯗꯤꯡꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯗ ꯃꯅꯤꯄꯨꯔꯗ ꯁ꯭ꯀꯦꯝ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯑꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯗ ꯆꯠꯂꯦꯕ ꯃꯤꯗꯨꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯃꯤꯅ ꯄꯥꯏꯔꯤꯕ ꯁꯥꯔꯤꯕ ꯌꯨꯝꯗꯨꯗ ꯆꯠꯂꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯁ꯭ꯀꯦꯝ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦꯗꯅ ꯑꯗꯣ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯃꯥꯅ ꯁꯥꯔꯤꯕ ꯌꯨꯝꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯗꯣ ꯇꯥꯜꯂꯛꯏꯅꯣ ꯍꯥꯏꯕꯗꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯗꯦꯕ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯗꯔ ꯑꯃꯅ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯇꯣꯡꯉꯤꯁꯨ ꯍꯥꯏꯁꯤꯅꯣ ꯑꯃꯁꯨ ꯇꯣꯡꯉꯤꯁꯨ ꯍꯥꯏꯁꯤꯅꯣ ꯑꯁꯤꯗ ꯂꯩꯇꯦꯕ ꯃꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯀꯔꯤꯗ ꯂꯩꯒꯦ ꯀꯥꯟꯁꯤꯗ ꯍꯥꯏꯔꯤꯕ ꯃꯥꯅ ꯇꯣꯡꯉꯤꯕ ꯄꯩꯁꯥꯗꯣ ꯇꯣꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯔꯤꯛꯁ ꯀꯌꯥꯝ ꯂꯧꯏ ꯍꯥꯏꯕꯗꯨꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯀꯣ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯇꯣꯡꯉꯦꯅ ꯈꯜꯂꯅꯤ ꯀꯩꯒꯨꯝꯕ ꯇ꯭ꯔꯦꯠꯇꯨꯅ ꯁꯣꯏꯔꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟꯇꯣ
tangkhai mu chakadau trip un ta kan de ba du de khoi aina myan tor kuma tam da sum loi gi ni ko khoi na sum view ma su yeng ma phai pare ngasi gi di matang sai si lo sinjarage aduga hayeng amu video ma thagalage marak sida ai kanoma karmaina grid che control tongni habe matang da video ma thaga kadau leibani adu mamang da su aina thagat ki ha chuda thagat ta bai tar adu yaring kai di hanak sumchoi choi dina thagat na tawrage pare ngasi di matang sai lo sinjarage